ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯅꯦ ꯄꯣꯖꯤꯁꯟꯁꯨ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯅ ꯍꯥꯏꯗꯤ ꯃꯣꯟꯅ ꯈꯪꯗꯦ ꯐꯤꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯏꯁꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯁꯨ ꯐꯠꯇꯦ ꯄꯣꯝꯈꯠꯂꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯣꯡꯁꯦ ꯑꯗꯨꯝ ꯅꯥꯕꯤꯁꯦ ꯑꯗꯨꯝ ꯁꯤꯔꯤꯌꯁ ꯑꯣꯏꯈꯤꯕ ꯍꯥꯏꯕ ꯑꯗꯨꯃ ꯂꯩꯔꯦ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯑꯅꯗꯔ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯥꯔꯝꯖꯔꯤ ꯃꯌꯥꯝ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯑꯩ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯍꯥꯟꯅꯗꯒꯤꯁꯨ ꯉꯝꯗ꯭ꯔꯦꯕ ꯊꯣꯏꯅꯅꯦ ꯑꯩꯅ ꯃꯔꯛ ꯑꯃꯗꯤ ꯑꯗꯨꯝ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯑꯗꯨꯝ ꯉꯝꯃꯝꯃꯤ ꯏꯁꯥꯁꯨ ꯀꯩꯁꯨ ꯇꯧꯗꯕꯅꯤꯅ ꯑꯗꯨꯝ ꯀꯩ ꯇꯧꯕ ꯈꯣꯠꯄ ꯗꯦꯂꯤꯒꯤ ꯑꯗꯨꯝ ꯃꯔꯛ ꯑꯃ ꯊꯥꯡꯒꯠꯄꯁꯨ ꯉꯝꯃꯝꯃꯦꯕ ꯍꯟꯗꯛꯇꯤ ꯉꯝꯗ꯭ꯔꯦ ꯃꯁꯥꯁꯨ ꯃꯑꯣꯡ ꯇꯧꯈꯠꯂꯛꯄꯒ ꯑꯗꯒꯤ ꯁꯥꯕꯒꯤ ꯑꯣꯝꯆꯥꯛꯅꯕꯒ ꯅꯣꯡ ꯆꯨꯔꯁꯨ ꯑꯗꯨꯝ ꯑꯣꯂꯥꯡꯉꯤ ꯑꯗꯨꯝ ꯉꯝꯗ꯭ꯔꯦ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯕꯒꯤ ꯀꯣꯛꯁꯦ ꯄꯨꯔꯥ ꯍꯦꯟꯖꯟꯅ ꯉꯥꯎꯔꯨꯅ ꯇꯧꯕꯗꯣ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯈꯤꯕ ꯍꯥꯏꯕ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯆꯥꯁꯤꯡ ꯑꯗꯨꯝ ꯑꯩ ꯀꯩꯀꯩ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯋꯦꯀꯣ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ DMꯁꯨ ꯇꯧꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯅꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯃꯣꯏꯒꯤ ꯀꯩꯀꯩ ꯇꯧꯈꯤꯕ ꯑꯗꯣ ꯑꯩꯒꯤ ꯀꯔꯤ ꯇꯧꯕ ꯑꯗꯨꯝ ꯑꯩꯅ ꯆꯦꯛꯁꯤꯟꯒꯗꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯄꯔꯁꯣꯅꯦꯜ ꯃꯦꯁꯦꯖ ꯊꯥꯗꯔꯦꯁꯤꯒꯤ ꯑꯣꯏꯅ ꯊꯥꯗꯔꯦꯒꯤ ꯊꯥꯔꯠ ꯇꯥꯏꯃꯤꯁꯇꯔ ꯆꯪꯉꯦꯗꯅꯀꯣ ꯊꯥꯗꯔꯦꯁꯤ ꯂꯣꯏꯗ꯭ꯔꯤ ꯑꯩꯒꯤ ꯄꯤꯖ ꯍꯧꯒꯠꯄꯒ ꯅꯣꯡꯃ ꯂꯩꯔꯒꯁꯨ ꯌꯨꯝ ꯃꯥꯡꯕꯗꯣ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠꯁꯦ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯁꯤꯃꯗꯤ ꯑꯩ ꯄꯨꯔꯥ ꯐꯃꯨꯡꯗ ꯕꯦꯠ ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯔꯛ ꯑꯗꯨꯝ ꯆꯠꯂꯦꯕ ꯀꯩꯀꯩ ꯇꯧꯕꯗꯣ ꯍꯥꯏꯕꯨ ꯊꯥ 3 ꯈꯔ ꯆꯪꯉꯛꯄꯁꯦ ꯊꯥ 3 ꯄꯨꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯒꯤ ꯈꯤꯇꯪ ꯅꯥꯕ ꯑꯗꯨꯒ ꯅꯍꯥꯟ ꯅꯣꯡꯃꯈꯛ ꯈꯣꯡꯗ ꯈꯣꯡ ꯄꯣꯝꯈꯠꯂꯛꯑꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯣꯡꯁꯦ ꯑꯗꯨꯝ ꯅꯥꯕꯤꯁꯦ ꯑꯗꯨꯝ ꯍꯧꯋꯤ ꯑꯗꯨꯒ ꯈꯥꯡꯉꯝꯗꯕꯤ ꯑꯣꯏꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯅꯥꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐꯝꯕ ꯉꯥꯏꯍꯥꯛ ꯆꯠꯄ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯉꯥꯏꯍꯥꯛ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯕꯗꯣ ꯑꯣꯏꯗꯕ ꯉꯔꯥꯡꯁꯤꯃ ꯌꯥꯝ ꯍꯦꯟꯖꯜꯂꯨꯔꯦ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯒꯤ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯂꯧꯖꯍꯧꯋꯦꯕ ꯑꯩꯅ ꯀꯩꯀꯩ ꯇꯧꯕ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏ ꯏꯚꯤꯅꯤꯡꯒꯤ ꯗꯤꯟꯅꯔꯒꯤ ꯑꯣꯏꯒꯗꯣꯏꯅꯤ ꯗꯤꯟꯅꯔꯒꯤ ꯑꯩꯅ ꯃꯊꯦꯜꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯏꯇꯣꯝꯇꯅ ꯊꯣꯡꯈ꯭ꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯉꯟꯅ ꯀꯨꯝꯃꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯂꯥꯝꯕꯀꯣ ꯏꯚꯤꯅꯤꯡꯗ ꯆꯥꯛꯁꯦ ꯂꯥꯝꯕꯩ ꯑꯗꯨꯒꯤꯁꯨ ꯃꯈꯥꯗ ꯑꯗꯨꯝ ꯀꯩꯅꯣ ꯆꯥꯕꯒꯤ ꯑꯗꯨꯒꯤ ꯀꯨꯝꯃꯦ ꯉꯟꯅ 6ꯀ ꯍꯦꯜꯂꯒꯅꯦ 6ꯀ ꯃꯤꯅꯤꯠ 13 ꯑꯗꯨꯃꯥꯏꯅ ꯑꯗꯨꯋꯥꯏꯗꯨꯒ ꯀꯨꯝꯃꯦ ꯑꯗꯨꯒ ꯃꯃꯥꯁꯨ ꯀꯩꯅꯣ ꯇꯧꯅ ꯆꯪꯃꯤꯟꯅꯔꯛꯑꯦ ꯑꯩꯒ ꯃꯥꯁꯨ ꯑꯗꯨꯝ ꯏꯁꯤꯡꯁꯨ ꯉꯟꯅ ꯂꯥꯛꯑꯦ ꯅꯨꯃꯤꯠꯁꯦ ꯏꯟꯖꯥꯡꯒ ꯁꯦꯝꯕꯤꯅ ꯃꯃꯥꯅ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯍꯥꯏꯅ ꯇꯞꯅ ꯍꯥꯏꯗꯤ ꯈꯥꯡꯕ ꯌꯥꯝ ꯀꯟꯅ ꯅꯥꯕꯤꯗꯣ ꯅꯠꯇꯕꯅꯤꯅ ꯊꯣꯡꯉꯤꯉꯩꯗꯨꯕꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯗꯦꯕ ꯑꯗꯒꯤ ꯌꯥꯝꯅ ꯊꯣꯡꯕꯁꯦ ꯃꯨꯟꯅ ꯑꯣꯠꯇ꯭ꯔꯗꯤ ꯐꯣꯟ ꯇꯥꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯤꯅ ꯍꯥꯏꯗꯤ ꯈꯔ ꯀꯨꯏꯅꯁꯨ ꯂꯦꯞꯄꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯃꯊꯦꯜꯁꯤꯡꯗꯣ ꯇꯧꯕꯗꯣ ꯀꯩꯀꯩꯗꯣ ꯑꯗꯨꯝ ꯆꯦꯟꯍꯜꯂꯛꯀꯦ ꯑꯩ ꯚꯤꯗꯤꯑꯣꯒ ꯐꯖꯅ ꯂꯧꯖꯔꯝꯃꯤꯅꯦꯕ ꯚꯤꯗꯤꯑꯣꯒꯁꯦ ꯃꯇꯦꯛ ꯇꯧꯅꯒ ꯀꯩꯅꯣ ꯇꯧꯅꯒ ꯂꯧꯖꯔꯝꯃꯤꯅꯦ ꯑꯗꯨꯒ ꯀꯨꯏꯅ ꯂꯦꯞꯄꯨꯕꯗꯣ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡꯒ ꯂꯣꯏꯅ ꯑꯃꯦꯠꯄꯤꯒ ꯂꯣꯏꯔꯛꯄꯒꯤꯁꯦ ꯑꯗꯨꯝ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯅ ꯑꯗꯨꯝ ꯈꯣꯡꯁꯦ ꯀꯩꯅꯣꯝꯕꯨꯗꯤ ꯇꯧꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨ ꯑꯅꯤꯁꯤꯒ ꯍꯝ ꯂꯥꯎꯕ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨꯝꯗꯤ ꯅꯣꯔꯃꯦꯜ ꯑꯩꯅ ꯀꯩꯝ ꯈꯟꯗꯦ ꯂꯦꯞꯄꯩ ꯑꯣꯏꯔꯝꯒꯅꯤꯅ ꯑꯗꯨꯝ ꯁꯣꯝꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯀꯣꯟ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯐꯝꯃꯒꯁꯨ ꯂꯥꯝꯕꯗꯣ ꯎꯗꯕꯅꯤꯅꯅꯦ ꯂꯦꯞꯄꯅ ꯅꯝꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗꯅꯦ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯕꯁꯤꯒ ꯃꯄꯨꯛꯁꯨ ꯈꯔ ꯊꯤꯜꯂꯦꯅꯅꯦ ꯃꯄꯨꯛꯁꯦ ꯂꯦꯡꯁꯜꯂꯛꯇꯅ ꯑꯗꯨꯗꯒꯤ ꯅꯥꯕꯁꯦ ꯑꯗꯨꯝ ꯈꯔ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗ ꯑꯗꯩ ꯆꯥꯛꯁꯦ ꯆꯥꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯍꯦꯟꯖꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯆꯥꯛꯁꯦ ꯆꯥꯔꯒ ꯁꯤꯔꯤ ꯀꯥꯔꯛꯄ ꯃꯇꯝꯗ ꯈꯨ ꯑꯅꯤꯁꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯔꯤꯁꯦ ꯌꯥꯝꯗꯤ ꯋꯥꯡꯗ꯭ꯔꯒꯁꯨ ꯃꯨꯛꯄꯗꯨꯒꯅꯦ ꯈꯨ ꯑꯅꯤꯁꯦ ꯀꯩꯅꯣ ꯇꯧꯗꯅ ꯅꯥꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯃꯄꯨꯛꯀ ꯀꯣꯟꯅꯅ ꯈꯨꯔꯨ ꯑꯅꯤꯁꯤꯁꯨ ꯅꯥꯗꯅꯅꯦ ꯑꯗꯨꯝ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨꯝ ꯀꯞꯄꯒ ꯑꯗꯨꯝ ꯀꯥꯈꯠꯂꯦ ꯔꯨꯝꯗ ꯂꯥꯛꯑꯒꯁꯨ ꯀꯞꯊꯣꯛꯑꯦ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯀꯞꯅꯤꯡꯕꯁꯨ ꯑꯗꯨꯝ ꯐꯥꯎꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯥꯕꯒ ꯀꯔꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯒꯤ ꯅꯨꯡꯗꯥꯡꯁꯦ ꯃꯥꯁꯨ ꯌꯥꯝ ꯈꯔ ꯊꯦꯡꯉꯦ ꯍꯜꯂꯛꯄꯁꯦ ꯑꯗꯣ ꯃꯥꯁꯨ ꯋꯥꯅ ꯍꯜꯂꯛꯄꯅꯤꯅ ꯑꯦꯛꯖꯥꯝ ꯀꯩꯀꯩ ꯇꯧꯕꯗꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗ꯭ꯔꯦꯕ ꯃꯥꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ ꯇꯨꯝꯈꯔꯦ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅꯤ ꯑꯃ ꯈꯔ ꯆꯥꯔꯦ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯆꯠꯂꯝꯃꯦꯕ ꯑꯩꯁꯦ ꯆꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏꯅ ꯉꯥꯏꯍꯥꯛ ꯆꯠꯂꯝꯃꯦ ꯇꯞꯅ ꯁꯝꯅ ꯑꯗꯨꯒ
ꯄꯣꯊꯥꯕꯅꯦꯕ ꯄꯣꯊꯥꯔꯒ ꯑꯍꯤꯡꯁꯤꯃ ꯄꯨꯔꯥ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯃꯥ ꯇꯥꯕꯒ ꯃꯥꯗꯤ ꯂꯥꯛꯑꯦ ꯊꯦꯡꯅ ꯂꯥꯛꯑꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯆꯥꯔꯒ ꯃꯥꯁꯦ ꯋꯥꯁꯨ ꯋꯥꯔꯦ ꯑꯃ ꯇꯧꯔꯝꯃꯒ ꯇꯨꯝꯈꯔꯦ ꯑꯗꯣ ꯑꯩꯁꯦ ꯇꯨꯝꯕꯁꯤꯒꯅꯤ ꯏꯁꯥ ꯏꯎꯁꯦ ꯂꯣꯏ ꯊꯤꯟꯗꯣꯔꯛꯑꯦ ꯍꯥꯏꯒꯗꯕ꯭ꯔꯥ ꯈꯪꯗꯦ ꯏꯁꯥꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁꯦ ꯏꯁꯥꯒꯤ ꯕꯣꯗꯤ ꯄꯥꯔꯠꯀ ꯂꯣꯏꯅꯅ ꯖꯣꯏꯟꯁꯤꯡꯁꯦ ꯂꯣꯏ ꯅꯥꯔꯦꯕ ꯅꯥꯕꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯕ ꯆꯤꯛꯄꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯍꯝ ꯍꯝ ꯂꯥꯎꯅ ꯑꯗꯩ ꯈꯨꯔꯨꯁꯤꯁꯨ ꯑꯩꯅ ꯑꯍꯤꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯣꯡꯁꯦ ꯊꯥꯡꯒꯠ ꯊꯥꯡꯗꯥ ꯇꯧꯕꯁꯦ ꯉꯝꯗ꯭ꯔꯦ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯂꯥꯎꯔꯦ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯂꯥꯎꯔꯒ ꯅꯥꯃꯟꯒꯤꯅ ꯃꯔꯤ ꯃꯉꯥꯔꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯈꯔꯦ ꯑꯗꯩ ꯈꯨꯠꯁꯤꯅ ꯑꯁꯤ ꯃꯁꯥꯡꯁꯦ ꯂꯣꯏꯅ ꯅꯥꯕ ꯑꯗꯩ ꯑꯃꯒꯤ ꯈꯨꯠ ꯑꯃꯅ ꯊꯥꯡꯒꯠꯂꯒ ꯅꯝꯒꯗꯣꯏꯁꯦ ꯉꯝꯗꯕꯩ ꯋꯥꯅꯤ ꯅꯥꯕꯁꯦ ꯄꯨꯔꯥ ꯍꯦꯟꯖꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯒ ꯃꯤꯠꯇꯤ ꯑꯗꯨꯝ ꯎꯏꯁꯜꯂꯦ ꯇꯨꯝꯕꯁꯨ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯗꯤ ꯑꯗꯨꯝ ꯈꯪꯗꯕꯅꯤ ꯅꯣꯡꯉꯥꯜꯂ ꯐꯖꯈꯤꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯄꯨꯛꯁꯨ ꯊꯤꯟꯕ ꯑꯗꯩ ꯅꯪꯒꯟꯒ ꯂꯣꯏ ꯄꯥꯔꯠ ꯄꯨꯝꯅꯃꯛꯁꯦ ꯈ꯭ꯋꯥꯡꯗꯒꯤ ꯅꯤꯡꯒꯁꯦ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯗ ꯃꯥꯁꯦ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯪꯅꯗꯅꯅꯦ ꯑꯗꯩ ꯀꯩꯅꯣ ꯇꯧꯅ ꯅꯥꯕꯁꯦ ꯃꯥꯅ ꯇꯞꯅ ꯑꯗꯨꯝ ꯅꯝꯕ ꯇꯧꯋꯦꯕ ꯅꯝꯕꯁꯤꯒ ꯐꯠꯇ꯭ꯔꯦꯕ ꯅꯥꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯅꯪ ꯀꯩꯅꯣ ꯇꯧ ꯋꯥꯉꯩꯁꯨ ꯂꯥꯛꯄꯒ ꯅꯝꯃꯁꯨ ꯐꯠꯇꯦ ꯅꯝꯃꯔꯣꯏꯁꯤ ꯑꯗꯨꯝ ꯐꯖꯔꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯅꯦ ꯄꯣꯖꯤꯁꯟꯁꯨ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯅ ꯍꯥꯏꯗꯤ ꯃꯣꯟꯅ ꯈꯪꯗꯦ ꯐꯤꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯏꯁꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯁꯨ ꯐꯠꯇꯦ ꯀꯃꯥꯏꯅ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ ꯈꯤꯔꯀꯤꯗ ꯌꯦꯡꯕꯗ ꯄꯨꯔꯥ ꯄꯨꯡꯉꯥꯟ ꯅꯣꯡꯉꯥꯜꯂꯦꯕ ꯑꯗꯣ ꯉꯔꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯈꯔꯦ ꯑꯗꯩ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯗꯥꯡ ꯐꯥꯎꯁꯦ ꯉꯔꯥꯡꯁꯦ ꯑꯗꯨꯝ ꯉꯝꯗꯔꯦ ꯃꯊꯛꯇ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯆꯠꯂꯒ ꯇꯞꯅ ꯑꯗꯨꯝ ꯆꯠꯂꯒꯁꯨ ꯈꯣꯡꯀꯥꯞ ꯑꯅꯤ ꯊꯥꯡꯕꯗ ꯄꯤꯡ ꯂꯥꯎꯔ ꯅꯥꯕꯤꯗꯣ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯇꯞꯅ ꯃꯥꯁꯨ ꯊꯕꯛ ꯀꯥꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯅꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯦ ꯍꯟꯗꯛꯇꯅꯕꯨꯗꯤ ꯑꯩ ꯃꯃꯥꯡꯗꯕꯨꯗꯤ ꯍꯥꯏꯔꯦ ꯈꯔ ꯅꯥꯕ ꯍꯧꯒꯠꯂꯛꯄꯗꯣ ꯃꯃꯥꯡꯒꯤ ꯊꯥꯗꯒꯤ ꯆꯦꯛꯑꯞꯇ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯗꯨꯝ ꯈꯣꯡ ꯈꯨꯠ ꯁꯔꯨꯁꯦ ꯅꯥꯕꯤ ꯍꯧꯒꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯑꯩꯒꯤ ꯍꯤꯗꯥꯛ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯍꯤꯗꯥꯛꯁꯦ ꯑꯔꯨꯝ ꯌꯧꯔꯛꯀꯅꯤ ꯍꯥꯏꯌꯦꯕ ꯌꯥꯝ ꯅꯥꯔꯛꯄ ꯃꯇꯝꯗ ꯑꯔꯨꯝꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤ ꯍꯤꯗꯥꯛꯁꯦ ꯆꯥꯎꯑꯅ ꯍꯤꯗꯥꯛ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯇꯥꯏꯞꯇꯅꯦ ꯑꯃꯈꯛ ꯄꯤꯔꯛꯑꯦ ꯑꯗꯨꯗꯣ ꯂꯩꯁꯟꯅ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯑꯔꯨꯝꯗꯣ ꯌꯥꯎꯗꯕꯅꯤꯅ ꯑꯩꯅ ꯆꯥꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯝ ꯑꯃꯒ ꯁꯨꯝꯕ ꯃꯥꯟꯅꯗꯦꯅ ꯍꯥꯏꯀꯣ ꯑꯃꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ ꯗꯥꯛꯇꯔꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯃꯒ ꯃꯥꯟꯅꯗꯦ ꯃꯔꯛꯇ ꯑꯦꯂꯔꯖꯤ ꯇꯥꯏꯞꯇ ꯊꯣꯛꯎꯏ ꯑꯗꯨꯒꯤꯗꯣ ꯃꯥꯅ ꯄꯤꯕ ꯍꯤꯗꯥꯛ ꯌꯥꯝ ꯀꯥꯟꯅꯩ 2-3 ꯑꯗꯨꯝ ꯍꯞꯇꯥ ꯑꯃ ꯃꯅꯨꯡꯗ ꯐꯈꯤꯕ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗ ꯑꯗꯨꯝ ꯔꯦꯒꯨꯂꯔ ꯃꯥꯒꯤ ꯅꯤꯌꯣꯝꯗꯣ ꯅꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯐꯈꯤ ꯑꯗꯣ ꯑꯃꯒ ꯃꯥꯟꯅꯗꯦ ꯗꯥꯛꯇꯔꯅꯁꯨ ꯍꯥꯏꯔꯛꯑꯦ ꯂꯥꯡꯉꯦ ꯐꯦꯟꯁꯨ ꯊꯤꯡꯕꯅꯤꯅ ꯐꯦꯟꯁꯨ ꯊꯤꯡꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯔꯔꯣꯏꯅ ꯐꯦꯟ ꯊꯤꯡꯕꯁꯤꯒ ꯑꯩ ꯑꯣꯝꯆꯥꯛꯅ ꯈꯜꯂꯛꯑꯦ ꯑꯃꯨꯛꯀ ꯀꯩꯀꯩ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯍꯦꯟꯅ ꯅꯥꯔꯒ ꯈꯥꯡꯉꯝꯗ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯅꯦ ꯍꯥꯏꯌꯦꯕ ꯑꯌꯥꯝꯕꯁꯦ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯏꯁꯥꯅ ꯈꯥꯡꯕ ꯉꯝꯃꯤꯉꯩꯗꯤ ꯑꯗꯨꯝ ꯈꯥꯡꯉꯦ ꯑꯗꯨꯅ ꯍꯥꯟꯅꯁꯨ ꯂꯦꯞꯄꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯈꯥꯡꯕ ꯉꯝꯃꯛꯇꯕꯗꯣ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯌꯥꯝ ꯀꯩꯅꯣ ꯅꯠꯇꯦꯅ ꯍꯥꯏ ꯑꯗꯨꯝ ꯈꯔ ꯊꯤꯜꯂꯤ ꯈꯔ ꯅꯥꯏꯌꯦꯅ ꯑꯗꯨꯝ ꯃꯈꯥꯗꯁꯨ ꯃꯃꯥ ꯍꯣꯏ ꯍꯪꯉꯤꯅ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯝ ꯐꯪꯅꯈꯤꯕ ꯂꯩꯅ ꯁꯨꯃꯥꯏꯅ ꯃꯁꯥ ꯌꯥꯝꯅ ꯅꯥꯈꯤꯕ ꯑꯗꯩ ꯀꯩꯀꯩ ꯇꯧꯈꯤꯕ ꯑꯩꯒꯤ ꯍꯥꯏꯈꯤꯕꯁꯤꯡꯁꯤꯒ ꯀꯩꯅꯣ ꯇꯧꯅ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯇ ꯑꯗꯨꯒ ꯃꯦꯁꯦꯖꯁꯨ ꯑꯗꯨꯝ ꯊꯥꯅꯩ ꯑꯩꯒ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯝ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅꯁꯨ ꯃꯦꯁꯦꯖ ꯊꯥꯅꯔꯛꯄ ꯌꯥꯎꯏ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯒꯤ ꯃꯥꯒ ꯑꯩꯅ ꯉꯔꯥꯡꯁꯦ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯍꯥꯟ ꯑꯩ ꯄꯥꯎ ꯐꯥꯎꯅꯗꯦꯕ ꯉꯔꯥꯡꯁꯦ ꯃꯥ ꯇꯧꯔꯛꯑꯦ ꯑꯩ ꯀꯩꯅꯣ ꯃꯃꯥꯗ ꯑꯩꯅ ꯍꯪꯉꯨꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯁꯔꯨ ꯌꯥꯝ ꯅꯥꯕ ꯈꯣꯠꯄꯗꯨꯒꯅꯦ ꯃꯃꯥ ꯃꯣꯏꯗꯤ ꯍꯥꯏꯗꯦꯕ ꯊꯣꯏꯅ ꯑꯩꯅ ꯍꯥꯏꯗꯕꯗꯣ ꯉꯔꯥꯡꯁꯦ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯃꯥꯅ ꯍꯥꯏꯌꯦꯅ ꯃꯥ ꯇꯧꯔꯛꯄ ꯑꯗꯨ ꯃꯥꯒꯤ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯊꯥꯁꯦ ꯑꯗꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯗꯨꯝ ꯃꯁꯥ ꯄꯨꯝꯅꯃꯛꯁꯦ ꯅꯥꯕꯤ ꯑꯗꯨꯒ ꯃꯥꯏ ꯕ꯭ꯂꯤꯗꯤꯡꯒꯤ ꯏꯁꯨ ꯑꯣꯏꯈꯤ ꯊꯥ 5 ꯕ꯭ꯂꯤꯗꯤꯡ ꯏꯁꯨ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯒꯤ ꯗꯥꯛꯇꯔꯁꯤꯒꯅꯦ ꯆꯠꯄꯗꯒꯤ ꯃꯥ ꯐꯔꯛꯏꯅꯦꯕ ꯏꯆꯦꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯅꯧꯔꯛꯄꯗꯒꯤꯅꯦ ꯖꯔꯅꯤ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯥꯕꯤꯁꯦ ꯍꯧꯋꯤ ꯌꯥꯏ ꯂꯣꯏꯔꯝꯗꯥꯏꯕꯨ ꯑꯗꯨꯝ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯕꯦꯕꯤ ꯑꯣꯏꯕꯁꯦ ꯃꯥꯒꯤ ꯑꯗꯣ ꯌꯥꯝꯅ ꯃꯥꯒꯤ ꯏꯁꯨ ꯌꯥꯝ ꯑꯣꯏꯈꯤ ꯃꯥꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗꯩ ꯃꯥꯅ ꯍꯦꯟꯈꯤꯑꯕ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯗꯤ ꯐꯃꯨꯡꯗ ꯃꯥꯁꯨ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯈꯤꯗꯦ ꯍꯥꯏ ꯊꯔꯣꯅ ꯑꯗꯨꯝ ꯈꯥꯡꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯏꯕꯥꯏꯒ ꯑꯩꯈꯣꯏ ꯃꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯃꯦꯝꯃꯁꯨ ꯂꯩ
ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯑꯗꯣ ꯑꯌꯥꯝꯕ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯏꯁꯨꯗꯣ ꯃꯥꯒꯤ ꯁꯨꯝ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯣ ꯑꯩꯒꯤꯅ ꯍꯧꯒꯠꯂꯛꯄꯗꯕꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯊꯥꯔꯠ ꯊꯥꯏꯃꯤꯁꯇꯔ ꯆꯪꯉꯛꯄꯁꯤꯒ ꯇꯧꯔꯛꯄꯅꯦꯕ ꯅꯪꯅ ꯍꯦꯟꯅ ꯅꯀꯣꯛ ꯐꯠꯇ꯭ꯔꯦ ꯉꯥꯎꯔꯕ ꯅꯪ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯨꯔꯤꯗꯣ ꯑꯗꯨꯒ ꯅꯪ ꯁꯤꯅ ꯂꯦꯞꯄ ꯉꯥꯏꯍꯥꯛ ꯐꯝꯕ ꯉꯥꯏꯍꯥꯛ ꯇꯧꯕꯗꯣ ꯀꯩꯅꯣ ꯇꯧꯔꯁꯨ ꯌꯥꯝꯅ ꯅꯪꯅ ꯃꯨꯛꯅ ꯉꯝꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯇꯧꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯅꯪ ꯃꯤꯅꯤꯠ 3-4 ꯅꯪ ꯂꯦꯞꯄꯗꯣ ꯑꯗꯨꯝ ꯇꯧ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯐꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯇꯧ ꯑꯗꯨꯒ ꯅꯁꯥ ꯅꯣꯝꯕ ꯈꯣꯠꯄꯗꯣꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯕ ꯇꯧ ꯈꯣꯠꯂꯣ ꯑꯗꯨꯝ ꯃꯥꯒꯤꯁꯨ ꯈꯔ ꯈꯪꯖꯕ ꯍꯥꯏꯔꯛꯑꯦ ꯀꯩ ꯇꯧꯕ ꯑꯩꯒꯤ ꯖꯔꯅꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯃꯃꯥꯅ ꯁꯦꯝꯕꯤꯔꯤ ꯆꯥꯛ ꯂꯥꯡꯕꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯄꯟꯅ ꯑꯣꯏꯅ ꯄꯨꯔꯛꯏꯅꯤꯁꯦ ꯍꯧꯖꯤꯛ ꯆꯥꯗꯣꯔꯦ ꯃꯣꯃꯣ ꯄ꯭ꯂꯦꯠ ꯑꯃꯈꯛ ꯆꯥꯔꯒꯦ ꯑꯗꯨ ꯃꯃꯥꯒꯤ ꯍꯤꯟꯖꯥꯡ ꯉꯁꯤꯒꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯨ ꯀꯩꯅꯣꯁꯦ ꯀꯥꯔꯇꯨꯟꯁꯤꯒꯁꯨ ꯐꯖꯅ ꯂꯨ ꯅꯥꯟꯉꯩ ꯖꯕ꯭ꯔꯥꯒꯁꯦ ꯍꯥꯞꯈ꯭ꯔꯦ ꯄꯦꯛꯀꯤꯡ ꯇꯧꯈ꯭ꯔꯦ ꯖꯕ꯭ꯔꯥꯁꯤꯁꯨ ꯂꯣꯏꯔꯦꯁꯦ ꯃꯃꯥꯁꯦ ꯐꯖꯅ ꯐꯝꯊꯔꯦ ꯀꯃꯥꯏꯅ ꯐꯖꯅ ꯐꯝꯃꯤꯅꯣ ꯌꯦꯡꯉꯨ ꯉꯥꯁꯦꯝꯗꯥꯡꯁꯤꯁꯨ ꯐꯖꯅ ꯐꯝꯊꯔꯒ ꯁꯥꯕꯁꯤꯗ ꯀꯥꯏꯗꯦꯗ ꯑꯩꯁꯨ ꯁꯤ ꯆꯥꯔꯒꯦ ꯄꯄꯟꯅ ꯄꯨꯕꯤꯔꯛꯑꯦ ꯁꯦ ꯑꯂꯨꯁꯦ ꯄꯥꯅ ꯇꯧꯅ ꯁꯣꯏꯔꯒ ꯆꯤꯞꯁ ꯗꯧꯅꯅꯦ ꯉꯧꯔꯒꯦ ꯑꯩꯒꯤꯗꯤ ꯑꯂꯨꯒ ꯀꯥꯔꯣꯟꯒ ꯑꯣꯏꯅ ꯉꯥꯟꯁꯜꯂꯦ ꯑꯗꯨꯒ ꯄꯄꯟꯒ ꯑꯩꯒꯒꯤꯗꯣ ꯑꯂꯨꯁꯦ ꯑꯣꯏꯅ ꯇꯧꯔꯒ ꯆꯥꯔꯒꯦ ꯈꯥꯃꯦꯟꯁꯦ ꯆꯥꯕꯗꯣ ꯆꯥꯗꯕꯅꯤꯅ ꯃꯌꯥꯝꯗꯤ ꯈꯥꯃꯦꯟꯗꯣ ꯅꯝꯅ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯁꯨ ꯍꯥꯎꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯆꯥꯎꯋꯤ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯁꯨ ꯑꯗꯨꯝ ꯆꯍꯤ 3 ꯍꯦꯜꯂꯛꯑꯕꯅꯤꯅ ꯅꯧꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯑꯍꯥꯟꯕꯗꯗꯤ ꯃꯀꯣꯛꯀ ꯉꯥꯎꯔꯝꯃꯦꯕ ꯆꯥꯛ ꯄꯨꯈꯝ ꯃꯌꯥꯝꯒꯗꯣ ꯎꯕꯗꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯑꯣꯏꯅ ꯈꯟꯗ꯭ꯔꯦꯗ ꯍꯥꯏꯗꯤ ꯏꯂꯥꯏ ꯂꯥꯏꯊꯣꯛꯑꯦꯕ ꯀꯣ ꯃꯤ 23-24 ꯆꯥꯛ ꯊꯣꯡꯕ ꯀꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯣꯡꯉꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯀꯩꯁꯨ ꯑꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯏꯂꯥꯏ ꯂꯥꯏꯉꯩ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯗꯣꯛꯀꯦꯗ ꯍꯥꯏꯅ ꯏꯂꯥꯏ ꯂꯥꯏꯉꯩ ꯈꯜꯂꯨꯕꯗꯣ ꯌꯥꯔꯝꯗ꯭ꯔꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗꯗꯤ ꯁꯤꯁꯦ ꯌꯥꯝꯅ ꯂꯨꯔꯝꯃꯦ ꯑꯂꯥꯏꯕ ꯅꯠꯂꯝꯗ꯭ꯔꯦ ꯁꯤꯁꯦ ꯍꯧꯖꯤꯛꯅ ꯊꯥ ꯌꯥꯝꯕꯒꯤꯔ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯗꯁꯨ ꯑꯗꯨꯝꯈꯔ ꯀꯨꯏ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤꯅ ꯃꯤ 23-24ꯅꯤ ꯑꯗꯨꯝ ꯃꯤ ꯁꯨꯔꯒ 12 ꯅꯠꯇ꯭ꯔꯒ 11 10 ꯃꯊꯛꯇꯤ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯍꯧꯖꯤꯛ ꯖꯔꯅꯤ ꯑꯣꯏꯅ ꯆꯠꯂꯤꯕꯁꯤꯡꯒꯤ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯉꯩ ꯑꯗꯨꯝ ꯂꯧꯊꯣꯛꯄꯗꯣ ꯇꯧꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛ ꯏꯁꯥꯅ ꯑꯗꯨꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯀꯩꯁꯨ ꯇꯧꯗꯦꯅ ꯏꯂꯥꯏ ꯂꯥꯏꯊꯣꯛꯄꯗꯣ ꯃꯌꯥꯝ ꯇꯧꯕꯤꯔꯨꯔꯅꯨ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯦꯡꯅꯔꯕꯅꯤna ꯑꯗꯨꯝ ꯈꯪꯉꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯕꯅꯤꯅ ꯑꯗꯨꯝꯈꯔ ꯈꯪꯅ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯈꯔ ꯆꯠꯂꯅꯤ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕ ꯈꯪꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯈꯪꯉꯤꯅꯦꯕꯀꯣ ꯑꯂꯨꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯄꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯇꯧꯔꯦ ꯑꯃꯃꯝꯇꯪ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒ ꯍꯧꯔꯅꯤ ꯁꯤ ꯍꯧꯕ ꯂꯣꯏꯔꯒ ꯃꯌꯥꯟꯁꯦ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯃꯆꯨꯒ ꯊꯨꯝꯒ ꯇꯅꯤ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯃꯔꯣꯏ ꯈꯤꯇꯪ ꯍꯥꯞꯄꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯃꯅꯝ ꯈꯤꯇꯪ ꯍꯥꯠꯅꯕꯩ ꯌꯥꯝ ꯍꯥꯞꯇꯦ ꯑꯩꯒꯤꯁꯦ ꯌꯦꯅꯝ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯃꯦꯊꯤ ꯍꯥꯞꯄꯦ ꯍꯥꯟꯅ ꯃꯦꯊꯤꯗꯣ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯒ ꯌꯦꯅꯝꯁꯦ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯌꯩꯔꯒ ꯑꯗꯨꯒ ꯊꯨꯝꯁꯦ ꯑꯗꯨꯝ ꯍꯤꯟꯖꯥꯡꯗ ꯅꯝꯅꯕ ꯑꯗꯨꯝ ꯈꯔ ꯌꯥꯝꯅ ꯊꯝꯃꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯊꯨꯝ ꯅꯝꯅꯕ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯃꯥꯁꯦ ꯀꯨꯏꯅ ꯉꯧꯔꯦ ꯐꯖꯅ ꯃꯨꯟꯅ ꯑꯗꯨ ꯂꯣꯏꯔꯒ ꯃꯆꯨ ꯃꯃꯦꯟꯇ ꯍꯥꯞꯄꯒꯁꯨ ꯐꯖꯅ ꯇꯞꯊꯅ ꯉꯧꯔꯒ ꯀꯣꯟꯅ ꯃꯍꯤ ꯍꯥꯞꯄꯅꯦꯕ ꯍꯤꯟꯖꯥꯡꯁꯦ ꯊꯨꯝ ꯍꯥꯞꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯐꯖꯅ ꯅꯝꯅꯕꯒꯤ ꯐꯖꯅ ꯄꯠꯊꯔꯦ ꯃꯆꯨꯒ ꯃꯔꯣꯏꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯉꯧꯁꯜꯂꯅꯤ ꯐꯖꯅ ꯇꯧꯅ ꯑꯗꯨꯒ ꯄꯥꯄꯔ ꯑꯃ ꯁꯨꯃꯥꯏꯅ ꯇꯦꯃꯥꯗ ꯄꯥꯄꯔꯁꯦ ꯌꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ
आलूसे अमुनब लौथोरइने खरा अदुगा सिगा खरा तखाइरे मफोन तानबै इजांसु लोइरे इजांसु मफोन फजना तारे पपाना मही खतंग नाइतक तौरा चासे चिचे होगी थिबोंग मरुदो खरा याम हापे याम हावे ngасai hawaiga चाबदुनी रांगी वीडियोदा पपाना चिक्पदो फजना मुल्ले याम हावे दा हापचलनी सिसे लोय लोयरे आई हिजांसे मसक्ति याम फजरे अदी चारोदमिना खंगदे होरन पपनसु चारोय खामे याम हापी अदुना पपा ओइना हावरदी हावरे हावदौदी माले मैम सिंगे अदुम मखा ताप वीडियो लौबा ngamkhidre अदुम कावसु कावखरे आई ngaraangdi puran tumtumdre numi humni mamangdagi tumaktabani ngarang marini sure ngasi mangani ngasi khatangdi nungalamdaina khatang tumui khara tum asina nabadi dum nare समरसे समरगी ओमचाकनाबसिगनी खंद्रे समरगी पुरा सीजन सिंगनी ओइदोरी येंगनी कइसुमदी तौरोइना खले मपांगन सोना सोयरमनी खुनु खरम याम हौई तोइतोइना खुनु खरम हौबसे पांगन सोना तौरिने हायबा नुगा दरिये नहांगे तुमिदा थोलई हायबा मखोंदा मतम मकन थोलई हायदो अदुगा थोलकपदुगैदी थोलक्तेबा निरक सुनदी थोलक्तरी अदुगा नाबदो मागी चाइनादो लेहौना तौरिदा अदुगैगी दुम हेंजलइनेबा दु तौरुबदो निमी हुमीदा दुम खरा फरेगा हायबदो अदुगैगी दुम मागी खितंग खितंग नाबदो दुम नाना लैबनेबा दोई हेंजलकपसे खरा कुइ लेबुबदुगा हेंजलकपनी अनु खंगदे येंगे दो होरेंदो येमिनसे म्याम अइदो मम्मगदी हजिसु नारे नारे दोसो कुमकनुदी हायरे ममा पपानासु कुमकनुना केरोदो होरेंसे nga तंगबने दो इना करी करी मथेल तो अदुम यौनिंगिने ममदो अदगी होरेंसे लिसागा पानगसु हाइनरी आई लिसा पानगा चागदरा इनिसागा पानगदो इना इगोंदा पानगदरा खंगदेने दुम फागी तौनरमिनी पपानासु नंग थुंगा चाका चारो nga मरम लेबिरके दुगा चारो है फागी तौरइबा वारी अमुगा अइगी पर्सनल वाला वारी सानैबा दुम अइगे सब्सक्राइबर सिंग अइगे इचे इनाउ नुपीसु दुम जाउरे जोखै इचिनाउसिंग हाइतारेनेको अइ मखा अइगी मथक थंबा अदुम प्रेगनेंसी जानी हजे हजे नौना फेस तौरपसु यावे अदो कोक ngawbra khotbra dum dumaina tawba mamai hangnare iyebako ado aigi कोक ngawkhibagi yam kan ngawrubado adugi hairugadi myam yam cheksonbiu adum akoigi ichina dum hogolakpagi aigi jani hogibagi oinane कोक ngawbagi se ai ngasi phawda ngawjarapote aduga pregnancy gi da khangini ngawbase the guest am helaba su ko ngawbani aigi duna kokse kokta pura nusit haigat khibnadinbako aduga chaba thakpa se jamna jengo ai isa matamda khangrabani na ina thangna thangna na chaba yam hadi thangna badi pungkhai mu tatan se su guest kai en hayama do atatan ani dumaina chagibani sangom badona ai hana sangom se phamba hina tena lola lola thamado ayuk se breakfast ta ado kona दुमाइना एडमिट ओरुबदगी ऐसे फंबा थलखिबने फंबा थकपसि कुसुम तौदेबा को दुना फैयना इसादा यामनाने अदुगा अखोगी पुंखाइ मा कानारगा लंच तौबा अखोगी संगोमदो थाए ऐसे खरा थागा इमाना बिसिंग लाए हराउरेना खाइबोक अमा थंगा थममबा मरु तमुला का खाइबोक तुमु लोइसले अदुगैगे कहिगे थैबोंसु मरी मंगारगा कन थैबोंसु कयानो खरा चासंगरे दुनिसिगा अदुगैगे खेचरीदुसु हवाई मोटोरना तौना नमना तौना थोंगा द नुसिचे nga helibaniना पूरा हाइदि थंगना थंगना चागिबसे पंकुइ कुइना देना पुंखाइ काना चागिबदुना तौरमाने दुगा चटलिङै नुंथिन बाउ किम तौरमदे सासे दुगा कनोदगी ngahak hiptabase khoi ngahak ka wari sana loraga ngahak ai ngahak potharo nang dumi kucha chatpaga kana tawpaga leibadu ngahak rest tawken hiptaba matamdo simaina hippaga simaina jingakpadane simaina thum kokse lerakpada adum uru uru leigre adum khangdre kenum tawrene na hairamnya kenum tawrame je hairaga adum kedoragene ko ngawri da kenum tawrine ai khangdabani na ne de mama se changi mana bisu moi changi bolona ngang su leina mina ne adu ai pairaga mama se su kon laga khangmune mami si oisalasu ne mami oisalasu pra uru uru leina leiba ai khangamde du gai ai se ko ngaw hen mang ina khong hamning ba yawre ba khong hamning ba sisu ngawri na khangamde kamaina hagot kani kamaina su ling ba ka kai ngamdre ai se dai khong hamning ai malak to mo phungat ba ka kari ga du gai
ꯍꯥꯗꯣꯔꯛꯑꯦ ꯂꯣꯏꯅ ꯍꯥꯗꯣꯛꯑꯦ ꯐꯃꯨꯡꯗ ꯄꯨꯡꯇꯥꯎꯅꯤ ꯑꯩꯒꯤ ꯈꯨꯌꯥꯝ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯗꯕꯒ ꯀꯔꯤꯒ ꯅꯝꯊꯕꯒ ꯑꯗꯩ ꯃꯣꯏ ꯂꯣꯏ ꯄꯥꯈꯠꯅꯔꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ 3-4 ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯤꯁꯦ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯍꯥꯗꯣꯛꯄ ꯂꯣꯏꯔꯛꯄꯗ ꯃꯃꯤꯠꯇꯣ ꯅꯥꯇꯣꯟꯅꯣ ꯂꯣꯏꯅ ꯏꯁꯤꯡꯅ ꯃꯄꯤꯌꯣ ꯀꯔꯤꯌꯣ ꯂꯣꯏ ꯃꯤꯛꯁꯅꯦꯕ ꯍꯦꯟꯖꯟꯈꯤꯕꯅꯤ ꯄꯨꯔꯥ ꯑꯗꯨꯒ ꯈꯣꯡꯁꯨ ꯍꯥꯝꯅꯤꯡꯉꯦ ꯑꯗꯩ ꯍꯥꯗꯣꯛꯄ ꯂꯣꯏꯔꯒ ꯈꯣꯡ ꯍꯥꯝꯃꯦ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯈꯔ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯏꯁꯤꯡꯃꯨꯛ ꯊꯛꯑꯦꯀꯣ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯦ ꯊꯥꯎꯒ ꯇꯩꯗꯅ ꯅꯥꯟꯊꯗꯅ ꯑꯗꯨ ꯂꯣꯏꯔꯒ ꯅꯨꯡꯊꯤꯟꯒꯤꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯜꯂꯦ ꯑꯗꯩ ꯁꯟꯗꯥꯏ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗꯨꯒ 3ꯂꯛ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯛ ꯉꯥꯎꯅ ꯇꯧꯕꯁꯦ ꯍꯤꯞꯄꯨꯔꯒꯅꯦ ꯇꯞꯅ ꯑꯗꯨꯝ ꯍꯤꯞꯄꯁꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨꯔꯒ ꯁꯣꯝꯗ ꯌꯦꯡꯕ ꯀꯤꯖꯔꯦꯕ ꯁꯣꯝꯗ ꯌꯦꯡꯉꯨꯔꯗꯤ ꯁꯣꯝꯗꯒꯤ ꯍꯦꯛ ꯁꯥꯏꯠ ꯑꯃ ꯑꯣꯟꯕꯗ ꯎꯔꯨꯗꯨ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯅ ꯁꯥꯊꯤꯕꯗꯨꯒꯅꯦ ꯑꯩꯁꯦ ꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯏꯁꯥꯁꯤꯗ ꯑꯗꯨꯒ ꯌꯨꯝꯁꯨ ꯃꯥꯡꯉꯦ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯂꯥꯏ ꯈꯣꯏꯔꯝꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯗꯥꯝꯗꯁꯨ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯅꯗꯅ ꯃꯦꯁꯦꯖ ꯊꯥꯕ ꯀꯩꯒ ꯅꯪ ꯃꯦꯗꯥꯝꯅꯗꯤ ꯑꯩꯒꯤ ꯑꯅꯤꯔꯛ ꯑꯣꯕꯗꯨꯒ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯦꯕ ꯑꯩ ꯅꯨꯄꯥꯗ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯇꯧꯅ ꯍꯥꯏꯈꯔꯦ ꯑꯗꯩ ꯅꯪꯁꯦ ꯂꯥꯛꯑꯣ ꯑꯦꯗꯃꯤꯠ ꯇꯧꯅꯕꯒꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕꯅꯦꯕ ꯑꯗꯨꯒ ꯃꯥ ꯍꯤꯗꯥꯛꯁꯨ ꯄꯤꯔꯛꯑꯦ ꯅꯪ ꯑꯁꯤ ꯍꯤꯗꯥꯛꯁꯦ ꯆꯥꯁꯜꯂꯣ ꯑꯗꯣ ꯃꯥꯒꯤ ꯒ꯭ꯌꯥꯁ ꯒꯨꯂꯤꯗꯨꯒꯩꯁꯨ ꯄꯋꯥꯔ ꯑꯀꯟꯕ ꯑꯃ ꯄꯤꯔꯛꯑꯦꯕ ꯑꯗꯨꯒ ꯆꯥꯎ ꯑꯗ ꯀꯔꯤꯝ ꯆꯥꯔꯨꯅꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯗꯣ ꯆꯥꯔꯦ ꯑꯗꯨꯝ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯨꯕꯗꯣ ꯑꯗꯨꯗꯒꯤ ꯗꯥꯛꯇꯔꯁꯤꯗ ꯂꯥꯛꯇꯕꯅꯦꯕ ꯑꯗꯨꯒ ꯄꯨꯡ 8 ꯍꯦꯜꯂꯛꯄ ꯑꯗꯨꯒ ꯑꯃꯨꯛꯀ ꯇꯧꯔꯛꯄ ꯑꯗꯨꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯗꯥꯛꯇꯔꯗ ꯆꯠꯇ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯄꯄꯥꯅ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯑꯃꯟꯕꯗ ꯒꯥꯔꯤꯒ ꯊꯧ ꯉꯝꯄꯣꯠꯇꯦ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯊꯧꯅ ꯇꯞꯅ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛꯑꯒꯁꯨ ꯑꯦꯗꯃꯤꯠ ꯇꯧꯔꯔꯣꯏꯒꯦꯅ ꯇꯧꯕꯅꯤ ꯑꯦꯗꯃꯤꯠ ꯇꯧꯔꯗꯤ ꯃꯣꯏ ꯁꯦꯔꯥꯟ ꯍꯥꯟꯅ ꯈꯣꯠꯅ ꯇꯧꯕꯗꯣ ꯀꯤꯖꯅꯅꯦ ꯑꯦꯗꯃꯤꯠ ꯇꯧꯗꯅꯕꯒꯤ ꯍꯣꯠꯅꯕꯅꯦꯕ ꯑꯗꯨꯒ BP ꯆꯦꯛ ꯇꯧꯕ ꯈꯣꯠꯄ ꯍꯤꯞꯄꯜꯂꯒ BP ꯆꯦꯛ ꯇꯧ ꯈꯣꯠꯅ ꯇꯧꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯆꯦꯛꯑꯞ ꯇꯧꯕꯗ ꯑꯗꯨꯒꯁꯨ ꯁꯣꯟ ꯁꯥꯏꯗ ꯑꯣꯜꯂꯛꯄꯗ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯑꯗꯨꯝ ꯑꯃꯨꯛꯀ ꯎꯔꯨ ꯂꯩꯗꯅ ꯅꯪꯍꯧꯗꯔꯦ ꯃꯃꯥꯅ ꯔꯥꯡ ꯄꯨꯁꯜꯂꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒ ꯑꯃꯨꯛꯀ ꯂꯣꯏ ꯍꯥꯗꯣꯛꯏꯗꯣ ꯈꯤꯇꯪ ꯅꯠꯇꯦ ꯑꯩꯁꯦ ꯄꯨꯔꯥ ꯍꯦꯚꯤꯅꯤ ꯄꯨꯔꯥ ꯅꯥꯇꯣꯟꯅꯣ ꯀꯔꯤꯑꯣ ꯂꯣꯏꯅ ꯀꯣꯛꯁꯦ ꯍꯥꯏꯒꯠꯄꯤꯅꯤ ꯃꯄꯤꯁꯨ ꯑꯣꯔꯣ ꯇꯥꯅ ꯑꯗꯨꯅ ꯍꯧꯖꯤꯛꯅꯗꯤ ꯅꯣꯛꯄꯁꯨ ꯅꯣꯛꯊꯣꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯗꯣ ꯍꯧꯈꯔꯦ ꯑꯗꯣ ꯀꯣꯛ ꯉꯥꯎꯕ꯭ꯔꯥ ꯍꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯧꯅ ꯑꯗꯨꯝ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯖꯔꯅꯤ ꯍꯧꯒꯠꯂꯛꯄꯒꯤꯁꯤꯡꯒꯤ ꯑꯩꯒꯤꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯀꯣꯛ ꯉꯥꯎꯕꯒꯤ ꯈꯔ ꯑꯗꯨꯝ ꯊꯥ ꯅꯧꯔꯤꯉꯩꯗ ꯈꯔ ꯂꯥꯛꯑꯗꯤꯅꯦ ꯊꯥ ꯖꯥꯝꯃꯒ ꯍꯦꯟꯖꯜꯂꯛꯄꯅꯤ ꯑꯩꯒꯤ ꯐꯥꯔꯁ ꯇ꯭ꯔꯥꯏꯃꯦꯁꯇꯔꯒꯤ ꯊꯥ 1-2 ꯑꯌꯨꯛ ꯉꯟꯇꯥꯗꯁꯨ ꯒꯦꯁ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕ ꯃꯦꯗꯥꯝꯅ ꯑꯩꯅ ꯍꯥꯏꯕꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯏꯔꯨꯖ ꯃꯥꯏꯊꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯃꯇꯝꯗ ꯕꯥꯠꯔꯨꯝꯗ ꯎꯔꯨ ꯂꯩꯅꯅꯦ ꯀꯣꯛ ꯉꯥꯎꯕ ꯑꯗꯣ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯑꯦꯗꯃꯤꯠ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯈꯨꯡꯉꯥꯎꯗꯨꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯈꯥꯡꯉꯝꯗꯅ ꯑꯗꯨꯝ ꯐꯝꯊꯕꯗꯣ ꯑꯗꯨ ꯑꯣꯏꯒꯤ ꯀꯣꯛꯁꯦ ꯑꯗꯨꯝ ꯎꯔꯨ ꯂꯩꯔꯒ ꯑꯗꯨꯝ ꯈꯥꯡꯉꯝꯗꯅ ꯕꯥꯠꯔꯨꯝꯗ ꯑꯗꯨꯝ ꯁꯝꯅ ꯈꯣꯠꯅ 2-3 ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯊꯥ ꯅꯧꯔꯤꯉꯩꯗ ꯑꯗꯣ ꯈꯥꯂꯤ ꯄꯦꯠꯇꯁꯨ ꯒꯦꯁ ꯆꯦꯜꯂꯦ ꯑꯗꯨꯒꯤꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯆꯦꯛꯁꯤꯜꯂꯨ ꯑꯗꯨꯝ ꯑꯃꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯇꯣꯝꯇ ꯆꯠꯊꯣꯛꯄ ꯖꯣꯕ ꯇꯧꯕꯁꯤꯡ ꯊꯕꯛꯀ ꯆꯠꯄ ꯑꯣꯏꯔꯗꯤ ꯃꯇꯣꯝꯇ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯏꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯈꯣꯠꯇꯦ ꯆꯠꯂꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯑꯗꯣ ꯃꯀꯣꯛ ꯉꯥꯎꯕꯒꯤ ꯂꯩꯔꯒꯗꯤ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯁꯤꯗꯤ ꯀꯔꯤꯝ ꯈꯪꯗꯕꯅꯦꯕ ꯍꯦꯟꯖꯜꯂꯛꯄꯗꯗꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯁꯝꯃꯔꯁꯨ ꯑꯣꯏ ꯁꯪꯒꯣꯝꯁꯦ ꯑꯩꯁꯨ ꯈꯪꯗꯕꯅ ꯂꯣꯜꯂꯒ ꯕ꯭ꯔꯦꯛꯐꯥꯁꯇ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯑꯗꯨꯝ ꯊꯛꯑꯝꯃꯦ ꯃꯃꯥꯡꯗ ꯑꯩꯒꯤ ꯔꯨꯇꯤꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯣ ꯁꯪꯒꯣꯝ ꯑꯂꯣꯟꯕꯁꯦ ꯒꯦꯁ ꯌꯥꯝꯅ ꯐꯣꯝ ꯑꯣꯏ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯑꯐꯝꯕ ꯍꯩꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯈꯔ ꯍꯩꯅꯔꯛꯑꯦ ꯑꯗꯨꯝ ꯊꯛꯄꯗꯒꯤꯅꯦ ꯈꯔ ꯍꯩꯅꯔꯛꯑꯦ ꯑꯗꯨꯝ ꯊꯛꯂꯛꯑꯦ ꯁꯪꯒꯣꯝ ꯑꯐꯝꯕꯁꯦ ꯑꯗꯣ ꯆꯥꯕ ꯊꯛꯄꯁꯦ ꯄꯨꯡ 2 ꯀꯥꯟꯅꯔꯒ ꯆꯥꯎꯑꯣꯅ ꯍꯥꯏꯗ ꯑꯩꯅ ꯍꯩ ꯑꯃ ꯈꯪꯗꯦ ꯀꯩꯅꯣ ꯃꯍꯤ ꯑꯃ ꯑꯆꯥꯄꯣꯠꯇ ꯆꯥꯔꯨꯔꯁꯨꯅꯦ ꯄꯨꯡ 2 ꯒꯦꯞ ꯊꯝꯃꯒ ꯆꯥꯎꯑꯣꯅ ꯍꯥꯏ ꯗꯥꯏꯖꯦꯁ ꯑꯣꯏꯕ ꯋꯥꯔꯛꯄꯗꯣ ꯑꯗꯨꯒ ꯒꯦꯁ ꯐꯣꯝ ꯑꯣꯏꯕꯒ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯈꯪꯖꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯈꯤꯕꯁꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯒꯤ ꯀꯩ ꯇꯧꯔꯒ ꯑꯩꯒꯤ ꯐꯈꯤꯕꯗꯨꯁꯨ ꯑꯗꯨꯒ ꯐꯈꯤꯕꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯑꯥꯗ ꯑꯣꯟꯊꯣꯛꯄꯗꯨꯒꯩꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯅꯨꯃꯤꯠꯇꯨꯃ ꯁꯦꯂꯥꯏꯟ ꯑꯍꯤꯡꯗꯨꯃ ꯁꯦꯂꯥꯏꯟ ꯍꯥꯜꯂꯦ ꯃꯀꯣꯛ ꯉꯥꯎꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯤꯞꯄꯒꯅꯦ ꯍꯤꯞꯄꯁꯨ ꯑꯗꯨꯝ ꯉꯥꯎꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯝ ꯁꯦꯂꯥꯏꯟ ꯍꯥꯟꯅ ꯅꯨꯃꯤꯠꯇꯨꯒ ꯑꯌꯨꯛ ꯄꯨꯔꯥ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯃꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯟꯗ ꯗꯤꯁꯆꯥꯔꯖ ꯑꯣꯏꯔꯛꯄꯅꯦ ꯑꯗꯣ ꯅꯨꯡꯊꯤꯟꯗꯨꯐꯥꯎ ꯁꯦꯂꯥꯏꯟꯁꯦ ꯄꯥꯟ ꯂꯩꯔꯕꯅꯦ ꯑꯍꯤꯡꯗꯨꯒ ꯑꯩꯅ ꯁꯦꯂꯥꯏꯟ 4-5 4 ꯈꯛꯂ ꯀꯩꯅꯣ ꯐꯨꯜ ꯍꯥꯟꯕꯅꯦꯕ
ꯁꯦꯔꯥꯟ ꯃꯔꯤ ꯐꯨꯜ ꯍꯥꯜꯂ ꯃꯇꯨꯡꯗ ꯑꯌꯨꯛꯇ ꯁꯦꯔꯥꯟ ꯍꯥꯟꯅ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯃꯣꯏꯒꯤ ꯄꯤꯕꯩ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯗꯨꯝ ꯆꯧꯒ꯭ꯔꯤꯒꯨꯝꯕ ꯍꯋꯥꯏꯒ ꯃꯤꯛꯁ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯡꯊꯤꯟꯗ ꯍꯜꯂꯛꯈꯤꯕꯅꯦ ꯁꯦꯔꯥꯟ ꯍꯥꯜꯂꯒ ꯐꯔꯛꯏꯅꯤ ꯀꯣꯛ ꯉꯥꯎꯔꯨꯕꯗꯣ ꯁꯦꯔꯥꯟ ꯃꯔꯤ ꯍꯥꯜꯂ ꯃꯇꯨꯡꯗ ꯐꯔꯛꯏꯅꯤ ꯏꯪꯊꯔꯛꯏꯅꯤ ꯈꯔ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯑꯩ ꯆꯥꯕ ꯈꯣꯠꯄꯒꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯒꯦꯞ ꯊꯝꯃꯒ ꯆꯥꯔꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯪꯒꯣꯝ ꯐꯝꯕꯁꯨ ꯊꯛꯄ ꯊꯤꯡꯉꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ ꯆꯥꯛꯁꯨ ꯌꯥꯝ ꯍꯦꯟꯅ ꯆꯥꯁꯤꯟꯒꯅꯣꯅ ꯍꯥꯏ ꯑꯗꯣ ꯈꯤꯇꯪ ꯆꯥꯎꯑꯣꯅ ꯍꯥꯏ ꯒꯦꯞꯇꯣ ꯊꯝꯃꯒꯅꯤ ꯕꯦꯁꯇꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕꯒꯤ ꯏꯁꯥꯒꯤ ꯍꯦꯜꯗꯤ ꯄꯨꯔꯥ ꯆꯥꯕꯒꯤ ꯔꯨꯇꯤꯟ ꯄꯤꯔꯛꯄꯅꯦꯕ ꯑꯌꯨꯛꯇꯩꯅ ꯅꯨꯃꯤꯗꯥꯡꯐꯥꯎ ꯉꯝꯗꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯥꯕꯒꯤ ꯀꯩꯅꯣꯗꯣ ꯏꯁꯥꯅ ꯍꯣꯠꯅꯖꯗꯣꯏꯗꯣ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯁꯨ ꯒꯦꯞꯇꯨꯗꯤ ꯊꯝꯃꯒ ꯑꯩ ꯆꯥꯖꯩꯗꯣ ꯃꯥ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩ ꯆꯥꯕꯗꯣ ꯉꯝꯗꯦꯕꯀꯣ ꯑꯗꯨꯝ ꯑꯌꯨꯛꯇꯁꯨ ꯉꯟꯅ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯛ ꯑꯩꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯅꯨꯡꯗꯥꯡꯗꯣ ꯇꯨꯝꯗꯕꯅꯤꯅꯅꯦ ꯑꯌꯨꯛꯇ ꯉꯟꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯊꯣꯡꯒꯣꯅ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯇꯟ ꯑꯗꯒꯤ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠ ꯑꯇꯤꯡꯕ ꯈꯔ ꯇꯟ ꯈꯔ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯍꯩ ꯔꯥ ꯈꯔ ꯑꯗꯨꯝ ꯂꯐꯣꯏ ꯈꯪꯗꯦ ꯀꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯗꯣ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯂꯟꯁꯇꯣ ꯑꯗꯨꯝ ꯄꯨꯡ 2 ꯀꯥꯟꯅꯔꯒ ꯂꯟꯁ ꯇꯧꯔꯦ ꯏꯚꯤꯅꯤꯡꯗ ꯐ꯭ꯔꯨꯠꯁ ꯈꯔ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯁꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯉꯁꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯝ ꯈꯔ ꯇꯨꯝꯖꯔꯗꯤ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯣꯏ ꯑꯩꯅ ꯑꯗꯨꯝ ꯇꯞꯅ ꯇꯧꯖꯒꯗꯕꯗꯣ ꯑꯩꯗꯣ ꯑꯗꯨꯝ ꯈꯟꯂꯩꯅꯤ ꯈꯤꯇꯪ ꯇꯨꯝꯖꯔꯗꯤ ꯅꯨꯡꯗꯥꯡꯁꯦ ꯑꯩ ꯉꯟꯅ ꯍꯧꯒꯠꯆꯔꯒ ꯆꯥꯅꯕꯒꯤ ꯑꯩꯒꯤ ꯀꯩꯅꯣꯝꯇꯁꯨ ꯇꯧꯖꯒꯦꯅ ꯑꯗꯣ ꯉꯝꯃꯤꯉꯩ ꯇꯧꯅꯤ ꯉꯝꯃꯒ ꯇꯧꯅꯤ ꯉꯝꯗ꯭ꯔꯒ ꯇꯧꯔꯔꯣꯏ ꯑꯗꯣ ꯌꯦꯡꯁꯤ ꯌꯥꯝꯅꯁꯨ ꯁꯥꯔꯦ ꯐꯦꯟꯒ ꯊꯤꯡꯖꯤꯟꯕꯒ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯖꯔꯅꯤꯗ ꯑꯩꯅ ꯃꯥꯌꯣꯛꯅꯕꯗ ꯀꯩ ꯇꯧꯕ ꯑꯩꯒꯤ ꯖꯔꯅꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ Think I've been here before.